Lakadoriba anauba lengalta Kuki Zo MLA ani cabinet minister gi pham phanglaba yai salibase sigi hokipa February 18 digi hoduna ngasi phawba leiriba president rule asi lauthok tuna anauba lenga ama semnanaba center gi maikei digi hotnariba sida Kuki Zo MLA ani saru yananaba BJP gi makok thungulu singba singa tanari hari thajaba yaba source amagi matungina Kuki Zo MLA ngursanglur sanate amadi MLA LM Khawtina karigumba Kuki Zo MLA singa taliba legislature yawa union territory demand sidagi handoktuna nauna semgadoriba BJP na lusingba NDA gi lenga sibu sawalabadi central BJP gi maikei gi makhoi anida cabinet minister lanthoklabi yahari panbayabadi Kuki Zo council na sinduna Kuki Su group Kuki Zo MLA madi towan ba CSO sina saruk yaduna Guwahati da pangtokiba conclave aduda MLA ngursanglur sanate amadi MLA LM Khawte saruk yakidi conclave aduda Kuki Zo MLA tara lairibadui manungda makhoi MLA taruk saruk yakid MLA ani amana masagi anabana maram oiduna saruk yakidabne hari Manipur thokliba crisis asida Kuki Zo miyamna taliba separate administration ki demand amadi nauna honglakliba political scenario asida Kuki Zo miyamna kari karamba anaubu khongthang thangduna matam gi mamangdagi tanduna laklaba separate administration ki demand asi phangani haibu wafam da pangthokiba high profile Guwahati conclave aduda decision making body the yauri bi MLA kharana saruk yakidaba sina maram oiduna Kuki Zo proof miyang ki marakti yamna song samamna pathol hari thajabi aba paw amagi source asina makata na hai Kuki Zo miyamna taliba separate administration ki demand center ki maikei digi khanagani haiba assurance ama pirabadi Kuki Zo MLA singi maikei digi nauna semgadoriba anaupa lenga sida saruk yaba natragana yadaba haibadu khanagani adubu separate administration ki demand si ngasi phaw center ki maikei digi khanagani haibu wafam amata thajaba pidabana nauna semgadoriba lenga asida mifam adu saruk yaba MLA sing saruk yadaba haina lemna khiyari nauna semgadoriba lenga asida kari karamba Kuki Zo MLA singna thaudang lawgadori haibatugi matangda sabsabu wafam nongmani ni sigi manung lebak miyamda sungsoi soidana phungdok urkan hei Guwahati da pangthokiba high profile conclave aduda Kuki Zo MLA Hakholet Kipzen Kemnia Haukip Hangsing Lezamang Haukip Selunthang Paulinan Haukip amadi Nemsa Kipzen saryaki conclave aduda saruk yakidaba MLA ngursanglur sanate amasum LM Khawte Kuki Zo pruki miyamna pamnaba influences oiba lusingbani hari lusingbani asina lawa political amadi social decision singasi proof asigi miyamna lumna lawnai nauna semgadoriba lenga asida karigumba lusingbani asina saruk yarabadi Kuki Zo miyamna taliba political demand asi mapangal sondakhiba yai haina Kuki Zo proof miyangi marakta nungnangba phaunari Guru sanate tipaimu assembly constituency ki karakhiba MLA mane MLA si marfruki manung chanba Kuki Zo miyam ki marakta prominent leader mane Kuki Zo hariba wafam asi lakthoktuna Kuki Zo mi mar haiba wafam sisinabanabasu tuwan platform kya da MLA sanate na takshindra rakli nakala maromda MLA LM Khawte matam sangna Manipur police ki DGP ki phampuram laba matung khawkiba English ngani ka kungani thogi assembly election da JDU ki ticket mikhal mai paktun Sampur AC ki MLA orakhibane matam sangna additional director general armed police ki puram laba matung DGP ki thaupurakhiba LM Khawte administration amadi counter insurgency haithoi singthoi raba miyamna ikai khumnakhiba police officer amani hawkhiba sai English ngani ka kungo humdoi gi me ahumdigi haurakhiba irang asida Kuki Zo miyamna taliba separate administration gi demand asida LM Khawte su sawgatuna lakhiba lusingba mani miyam tinma mifam kayada toina saruk yadrabasu low profile laiduna singi district sing security displacement amadi government marueba thaugai kya puduna lakhiba lusingba manari nakala maramno Guwahati da pangthokiba high profile conclave adu saruk yakiba MLA Hakholet Kipken amadi Selunthang ani na puno khuyek pidun thadorakpa chirolamada nauna semgadoriba popular government asida Kuki Zo MLA singna sawgatlagani haina tuwan media farm singna report tawnarakhiba du aranba yumpham yawdab report amani mifam adu Manipur gi conflict amadi Kuki Zo miyangi political future gi matana khanakiba conclave amne Kuki Zo miyamna taliba legislature yawa union territory gi demand asi makhatana sawgatli haina phungdorakli masigi mathakta India lenga ka sugi khuyek pinariba
KNO amadi UPF ki maikidigi popular government ama semana Kuki Zo MLA singna sagotkani haina report tawnarakibadu yumpham yaudaba semjen sajinba report amadi popular government sembagi matangda conclave aduda kariguma wafam amata khanakiba leiti hainasu makha tarakli Kanglon kaina lam khopsilak sing takhai bagi thabak hena kansilagani ZUF Zirang rong singi ipai pu singna thambiramba ngamkhai gi manungda kanglon kaina lam khopsilak sing Zirang rong United Front ZUF na takhai bagi thabak hena kansilagani haina pranasigi information and publicity wing na thadorakpa sirolaman haidi Sirol asina makata na haidi ngasisu ahumlak subuoina Wapong area kanglon kaina sangsilakpa mitop singna tharamba poppy farm sing saidang na basaramba khangpok sang sing amadi atai masak mathum kya ZUF na takhai ZUF na lakholak ni khongtha asi Zirang rong ipai pu singna thambiram ngamkhai sing ngakna na bani hairaduna sirol aduna makata na hakibada Zirang rong singi ngamkhai manungda kanglon kaina mitop singna lam khopsilakpa yaroi Zirang rong miyamgi security amasum identity da kian bagi thabak sing loinana yelawmi singi hakta singnaba thabak sing ZUF na tumina yengduna lairoi lamdam asigi kangma phurugi khetnaba thamdana yelawmi punamangna amatoina punsinduna kanglon kaina lam khopsilakpa singdigi aikhoigi ipai pu singna thambiramba lam singasi kananaba honamina si haina appeal tawraduna ZUF ki siroladuna hai oirakliba phiba masi laksinba ngambagi pankhai manungda leiringaida yelawmi sing mikupna hom singna masu mateng pangna mathautai saidang basing amasum kanglon kaina kundaslak basingna ZUF ki mekedigi kyara khana haikra wafam ni hairaduna Zirang rong ipai pu singna thambira ngamkhai manungda makal khudimaki lon yadaba thaba amata paikhatpa khudakta lepkadabani ngamkhai manungda sugi kep hangdokpa amasum salai basu yaroi masigi mathakta poppy na singba mayai ka bachinjak thabi yaroi ayaba yauduna anauba khul hengat basu yaroi loinana aikhoigi khundari ba miyamda maram sadana check tawbasu yaroi Haribo wafam singasi thugwai raklabadi ZUF na khangduna leiba ngamloi haina su siroduna makhata na haidi Speaker yauna MLA kharana governor unakhri miyana boycott laukthokliba sangai festival mai pangla pangthungnaba thamkiba mifam oigadoribra Manipur Legislative Assembly ki Speaker Thoksom Saitravata yauna BJP ki masaknaiba MLA kharana Manipur ki governor Ajay Kumar Balaga Rasbona ngarang numidang wairam unaduna mifam pangthokri ngarangi Governor Urakhibaduda BJP ki MLA Hangang Kendra ki Nongthomam Biren Thongju ki Thongam Bisorjit Bisnupur ki Govidas Konthaujam Khurai ki Laisangtem Susindro Singjamai ki Yumnam Khemsan Konthaujam ki Sapam Ranjan amasum Nambol ki Thanaujum Basantana Singba MLA sing saruk yakhi ngarang yasang lakpa matamdagi hauduna MLA sina governor ga unakhibadu gi matangda kari karamba anauba development lakpagi haibigi wapam khangnanaba Manipur gi local amadi national media farm singi masing yamlaba pawmisingna Rasbon ge mamangda phamdana leinaki adubo mifam loiraba matung saruk yarobe MLA mata pawmisingda wapam amata kangthoklamdana thunna yangna pawmisingdagi nathaiduna chanaki pawgi source aman hai ngaragi mifam aduda tourism department gi official kharasu saruk yaki mifam aduda saruk yaraba MLA amatana pangthokiba mifam adugi matangna phongdoklamdrabasu tourism department gi official sing saruk yakiba sina lakadoriba tha asigi kunga mathoidigi hauduna kunthra phawba numit 10 ni subna laingakna sangai festival pangthoknaba sem sariba sigi matangna mifam adu pangthokiba oirambe haina source asina makhatari panmaya bari sai ani maka henjilagnaba Manipur gi irang asina maram oiduna lanjedar khiba IDP sing masagi mayumda hanjindriba phawba state ki thakta pangthokadariba sangai festival asi maikai kyadagi boycott torakpa leptri IDP sing na sangai festival boycott tawbagi mathakta Manipur gi anawa CSO ko komi UCM amadi folks yauna Manipur gi mafam kyadagi maira paibi club sing na sangai festival boycott torakpa leptri sera sida lainga ki maikai digi su security gi akan section thorang loinana mapung oiba thoram pangthokodoriba hata khangjebungda samgo sagatpagi thabak leptana sathari security na khurak hangdana amadi Kesper na singba thoram pangthokodoriba hata khangjebunggi akoibada hangkat handa koina satuna thawani da thodok thoktana bangak senbagi thabak kan sakonari laingana security gi akan section thorang marakta sangai festival pangthoklabasu miyamna maikai kyadigi boycott tawnarak pasina saruk yaba lakadoriba miyam gi sang ka hen hantarak yabagi singnaba leirakpadigi tangai phadana ngarangi mifamadu pangthoki boygadori Pawgi source amana hai sahi anigi matungna pangthokadoriba sangai festival asida mi tinbagi sang yamna hantarakadori sahi anigi mamangna sangai festival hanglib stall phamnanabagi
मुन्नरंबदु हदक सहीगिदी हौजु फावी ओइना स्टॉल हांगनबा मी इराक लाक्तरे लेगा की अरैबा पम्बै सिजिनदुना मियामना संगाई फेस्टिवल दा स्टॉल हांगनबा सिनबगी मनुंगसना ऑनलाइन पोर्टल हांगदोक्तुना स्टॉल हांगनिंगबसिंगना फॉर्म थाजिलंगनबा खनख्रबसु हदक सहीगी ओइनादी स्टॉल हांगनबगीदमा फॉर्म थाजिलक्पगी सांग यामना नेमली हरी राखाइन स्टेट अराकान आर्मी की एम्बुस मिलिटरी हुंता के लनमी कुंथ्रा हाथखरे अराकान आर्मी ए न मिलिटरी हुंता लनमी की मथक्ता लुमदुना लंदा से थरखिबो हुंता लनमी कुंथ्रा सिखरे हैना लोकल मिलिटरी न फोंदोखरे हुंता लनमी सिंह राखाइन स्टेट की काकफ्यू टाउनशिप संगसलप मतमदा हौखिबा थांगज नमिता अराकान आर्मी ना लुमदुना लंदा से थरखिबन हैरी चाइना की मेगा प्रोजेक्ट क्या लैरिबा राखाइन स्टेट की काकफ्यू टाउनशिप की मनुंग लैरिबा मिलिटरी न खुदुम चनसिलिबा थाइंग सुंग तुंग बेस्ड हुंता लानमी मसुम अराकान आर्मी की मरक साउनो खुथोंगदुना लाखिबनी अराकान आर्मी की फाइटर सिंग अदुना मिनपिंग विलेज तगी हंदोखरबा मतुंगदा माइन बॉम्ब क्या फुमदुना थमनोंखिबनी अदुमापु माइन बॉम्ब सिंग अदु हुंता की लानमी सिंग अदुना लौथोक्लबा मतुंगदा मफम अदुना संगसिनबदा खुदोंग थिररोय हाबिगी वखलोना संगसिनखिबदा ए की फाइटर सिंग अदुना नोंमै कापा होरखिबनी मिलिटरी हुंता की लानमी सिंग अदुना टाउनशिप अदु संगसिलक्तुना ग्रुप फोटो अमा नमनबा थौरांग तौरिङेदा अराकान आर्मी ना अफबु खुलाइसिंग पाइदुना लंदाबा ओरखिबनी अराकान आर्मी की लंदा अदुना लानमी कुंथ्रा सिखि हाइना थबलक्पगा लोइदना सिखिबसिंग अदु अयामना लैंडमाइन पोखाइरक्तुना सिखिबनी लंदा अदुना असो अपन हेंगलक्पगी थाजबस लैरि इरावादी न्यूज न पिरक पाउदमदा अराकान आर्मी की लंदा अदु हुंता लानमी क्या असो अपन नंगख्रबगी हैबा सबसाना खमगामद्रे अराकान आर्मी न लंदारकपदिगी मिनपिंग एरिया द साउनो खुथोंगनबगा लोइदना हुंता लानमी नसु ड्रोन सिजनदुना नोंखक्तगी एयर स्ट्राइक चथखियरि अमरोमदा हुंता लानमी की एयर स्ट्राइक ए दा खुदुम चनसिन्दुना लैरिबा राथेदोंग टाउनशिप मिसम मंग हाथख्रे मसु मरीना असो अपन नंगख्रेरि प्रेसिडेंट मणिपुर लाक्लबा याई PR na Manipur santi hanjinan mangamle COSC Manipur President rule lengak lakraba matuna Manipur gi security gi phibam phagalakpa loidana President Draupadi Murmu Imphal laklaba yaina Chief of Army Staff General Upendra Dwivedi na phongdokre ngarang New Delhi da pangthokpa Sankar Defense Dialogue hawdokpagi tharamna wa ngangladuna Chief of Army Staff General Upendra Dwivedi na hai Manipur anoba asagi mangalam lakpa loidana nungaibigi mikup adu amuk hana lakle September thada Prime Minister Narendra Modi na state asida lakre magna lakpa matamda lajena duna lairiba miyoi singa unaduna wari sanaram khiba duna miyamna anauba asama pibangamki phibam masi leptana pharaklabadi India ki president su Manipur lakathoriba numit khara nesida laklabi hai Manipur khumja English singani ga kunga humdagi me ahumdagi tholakhiba irang siki matangna wafam sing phungdoklodunam hangna hai Siki February thada Manipur president rule thamjingraba matungda Manipur ki phibam mapung phana phagalakpa uri General Dwivedi na hai Manipur irang asi kumja English singani ga kungo humdagi me ahumdagi hawrakhibani haibasi mipum khudimona khangdarabani mak masamak Manipur thabak toramba ama oina phajakraba state atuda onthokna phatkidraba phibam ama ohelakpa ubada thamoida awaba phawki masu thamoida nungaitaba phawki Adumainamak February thadagi state atuda president rule hek thamkibadagi haujikti miyamgi amma marakta amasung government thajanaba hengalakli Manipur tangdu laitaba phibam lakli haibigi khudam piraduna mangna hai Shiruli festival amasung duran kapna singba miyam tinba thoram kya pangthokre Mashidaratana security force singna irang thukanba element sing lakshan bagaloidana police force singna miyoi kya fakat bagaloidana lakhiba numai sing fakat bagi thabak sathari Chief of Army Staff na hai kumja English singani ga kungo homdoi do official singna irang asi horapa matamda miyoi kungani pan kaktamak fakat pamki adumoina ma haujik miyoi marfugani pan phatkre investigative agency singi thijinbagi thabak khumang soksile masina masiga manana kumja English singani ga kungo homdoi do nongmai amasu maru sing ton sanirom tha khudingi fakat pamki haujikna tha amara ton samrirom photki ngasidi Lamdam asida ahongba kya uba phangli state adu Shiruli festival pangthoktura mipum khudimak saruk yakre Duran kapti yengba lakwa miyam lakshindana bohonabada DGP masamak mes yenggi miyam senabada mathok singki Athingba marakta pangthokna bohonariba sangai festival November 2 IDP sina khongjang sangsingadori Irang na maram oiraga Manipur sangai festival pangthokpiganu haina lanjenariba miyamna Amukka hana phongdokhibaga loina lainga ki pukning singsinkhre langol leiba mangang luang khuman sanglen
ngarang nungthil pangthokiba pawgi mifam amada kumja ing lising ani ga kungo humdoidigi irang na maram oiduna lanjenaraba miyangi mohut sinduna maitei council more MCM gi secretary laisangthe brojendro na wapam asi phungdokibani magna hai pia lenga asina makoigi excitement khara unana ba honabada festival sinba si asumba khongthang nati maram de haujik su irang loisin manati government masana lauthokiba loijing loya digi lanjenarakpa miyoi sing tangka ohom thokna mayumda hanjin hangani haibadu thabak to unthokpagi mami tadri amaramda langol do leiba alternative housing complex Champur Maite United Committee CMUC MCM Committee on Protection of Maite Victims More Apex Committee of Maite Village Imphal East Kangpokpi Maite Unions Torbung Gram Panchayat Victim Committee amadi Relief Camp sing dagi lakpa mihut sing saruk yakibaga miyangi mifamna tha asigi lakliba kunna sangai festival pangthokpa yaroi haina taksinduna paktak ngana wakat mifam famnana bu warep lawkhreni su el brojendro na makhataki Paugi mifamadu saruk yaraduna CMUC gi ko convener nabaning thousand na hai lanjenaraba imung amada lupa lak amagi senfam tengbang oina pigadabagi manungna supnatagi lupa lising kunga manga khak phangan khremari madubu phangdaba kya yauri masigi mathakta government masana lakthoki ba thaba mata mapung phana lakthopa ngamdri amaram da hauki ba sai ani lanjenaraba miyamna matau kramna lelam gadagi haiba leibak miyamna su amukta khantabiyu hauzik irang loibanati nomai kapal lepi haiduna ingda tap thaba purak le habi yaroi fiba masida pia lenga asina kari maramgi festival sinbada thawai yauri mano festival pangthok matang yamna sadi madi aikhoi bu iho howanaba sinbani han lawi kadang ban drone bombing sarsit kona cognizance lokri kumjai nisingani ga kunga mari gi September amada Kuki militant singnaba sing Imphal West ki kautruk amasum kadang ban drone bombing sathaduna ngangbam surbala ko bi mauna ama sian kiba thodo du mari leina NIA Imphal branch na langkhlakpa sarsit special court NIA Manipur wana trial honabagi dama cognizance lokri phayeng umangdagi ingaugi loinabi ngangbam surbala sai kuntra laikhidabaga loidana ma ki sai mapan kakta ngairibi masana pibuna asok apan nangan kiba thaudu aduga mari leina lokatpa case ki charge ka mari leina ba se sang sing 21 ni hairi ba sing da bemar kunga mathoida yon khinaba matam lepki hari thaudu adugi 21 ni haiba Champur district ki khonom phai village gi haulungmang samte allies khongpu zo allies kenpu samte apokpa Dongza Khai Samti amasung Kangpokpi district ki Laimakhong Manaki El Munloi village gi Samuel Thongsian Hawai Phai allies Python Apokpa Satellite village ki mathu charge thangala khrabnari tadana sumna memna thamjagi masum khata bano update meyam pura ngamina si